ngasi numidang wairam phongkiba tungan Manipuri se phongsingdagi amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikedi myamna thamjaram gi ahanbada Assam Nagaland ngamkhaida amsuna counter blockade houkhre counter blockade asi sapona sathariba blockade handoktriba phawbo sathagani amsu all Assam Manipur student unions AAMSU na ngarang lauthokhibagi matungina all Assam Manipur student union amadi Assamna khundariba mitai singna sapona Nagaland fawduna satliba Manipur gi lifeline oiriba national highway number 38 da thasigi kungu humdui matam kaktaba economic blockade ki mayokta counter economic blockade houkhre ngasi Assam gi tungan mafam singda khunda aduna leidiba singna bunsinduna Assam dagi Nagaland fawduna satliba national highway number 38 gi paringda hauna rupa tauduna lambi da lakpa gari sing Nagaland da sangma thingki counter blockade asida saruk yaba miyoi1 phongdorkibada counter blockade asina exam thagadaba mairoi sing dharma mari gi leinaba ana ayekna singbadi komthokani counter blockade asi Southern Angami public organization sapona sathriba matam kaktaba blockade hek handoktriba phawbu sathagani magna makhatana haikibada ngasi Assamna khundariba mitai Manipuri singna iramda Manipura sapona awaba piriba si yengduna leiba ngamdabadigi Assam gi mitai singna haunaruba tauduna counter blockade ki khongjang satharakpada maira paibi singna su khongjang asida chauna mateng pangki amaromda Assam amasum Nagaland ga tainariba Karbi Anglongda Manipur yauksinba ngamdana leiriba truck driver singna hauji Sapam thakpam khangdana leiriba phiwam sida Manipur gi truck driver union gi thaumisingna ngasi Karbi Anglongda leiriba truck driver singda sara thaknaba polam mateng pangkhre mafam asida panduna leiba gari ayamba jiribam lambida khongsanba ngarangdagi houkhre hairi atopa pawamana language department MU amadi Manipur lengakna miyam khangna sengdokadabani wama ngasi wakhalon manaba apunba wama kanglipaki atuba mifam ama wama gi mayai loisang terada wama gi president M naukhamba mitaina mayai tangba lauduna hauji India gi common university entrance test tawna UGC India gi university yanghai gi marida MPhil PhD fawb gi ming sanabagi matangda mitai lon Manipuri lon yaholaktaba maram lamdamasida leiriba mari lenaba language department Manipur university amadi Manipur lengakna lamdamasigi miyam khangna atubada sengdokadabani karigumba asoibasing adu matam sauna sengdokpidrabadi wama kanglei pakna tumina yengduna leiroi habisi mari lenaba department singna khangjinbigadabani haina wama gi secretary publicity and Devesur mitaina thadurakpa sirol amada hairi loinana hauzik university ki thakta ahum suba semester fawba tamnaba Manipur lengakna yaduna satkraba mitai mek Karigidamak India ki exam singda lamdam sigi lon yaholaktabano loinana Manipur Official Languages Act 1979 written in Bengali script haina leiribasi written in mitai mek onthoklaga implement tawdabagi nunggi wanthokari leibage Manipur University na lawba MA gi exam da mitai lon gi subject ta Bengali mehekna karigi thanbano lamdam sida pokpa lamdam sigi leihaudu sauba mamaron manung sidaba lamdam sigi yelhomi mandaba makhoi singadugi mathakta wamana matam punamakti gengsinduna lei habisi kawroidabani swaidi makasa tarak poina to papawamana ngakpina ba haijari thasigi kunga mangada club na sinduna mahairoi luptar una thamba athingbadugi mayokta club ki lampakta songkipa thabaladu lebak miyamna khangna ngakpina ba haijari club asina hanadagi su Manipur miyam ge madi CSO singbu sawachaduna lakhibani makatana sudumak sawakhigani haina paswai toliyaima century club ki secretary M Sanatoma Singhagi sirolamana hairi atopa pawmanamo sapona ban handoktrabadi counter blockade tawgani MMWO Southern Angami public organization sapona thasigi kunguhumdagi hingnungyaidagi Manipur Nagaland fawduna saliba national highway lambida matam kaktab indefinite economic blockade sataribasi miyamgi awabi yenglaga khudaktagi lepiyu indefinite blockade asi makhatana sathabatarabadi counter blockade tawgani haina Manipur Muslim Welfare Organization MMWO gi president SK Ozina phongdokre ngasi organization asigi head office Minuthong Hafiz Hatada Paumi Singa Unabada organization asigi president makhatana phongdokibada haukiba Mars kungo humdagi hingnungyai digi Manipur Nagaland gi ngamkai paring Zuko Biligi
Kezo sada state langana security force amadi atai sengwat sakalibasing lauthoknaba sangshiliba matam kaktaba Israel asina lambi asida nongmada sangdaba yadraba thau hawai sengwai passenger sina satok chasin tawriba sida sauna awaba piri masi satnabigi wangmadani hiram asida Manipur langana lauriba phirep thagani ngaini haki President Warjit namakhatana hakibada Manipur nomgi sangdaba yadraba polam sing pusilakpa lepkibadagi thaugi pam sing dukan sing tawningbada tawre Potsegi mamal launing mamal lawi yaure masigo masi tawbigano laingak nasu singtam apaba mari thamnaba kana hotna ringai seirakta sapona bancha tarak pusilebak thibini atuba matamda organization asina sathariba matam kaktaba economic blockade handoktrabadi MMW ona counter blockade sathanaba sem saragani so hari atopa pawamana LLI high level canal yorakpada lomi sing mi painare hauzi Konthaugjam Kendra gi manung fauna lairiba Lauktak Cliff Irrigation gi high level canal amuhana taurakpada Kendra sigi laumi ayamana harauna ba pukli maramdi sahi decade kharagi mamangi thaudoktuna Lauktak ki ising ikang matamda fanganana bohona kibadu mai pakidrabasu amuhana taurakpasina kana ba fanglagadra khanarubudu kupna yenglubadadi laumi singdi hena khudong thiba fanglagadra haibadu faunanakli maramdi thabak taukidraba LLI high canal asida fauduna salamba turel amasum uku loinana tafkaya tekai haina Manipur State Council CPI gi Assistant Secretary M Jaikumar Luwang thadorak pasirolaman hairi siroladuna makha taribadi handak punamak taukthokhrabanina lau singu gi singpuramba uku na singba punamak leitrabadina canal gi mamang thangmada leiriba lau uriba sa kayada ising saba fanglaroi loinana canal gi maning thangmadadi Hanana mamang thangbada lairiba lambi du leiti maning thangbada lau singu tawbada sijinaramba lambi leitabagi kudong thibasu mayuknaragani ngasi nungthil CPI state ki assistant secretary da yengsinana bahirakwadagi M Jaikumar Luwang party gi branch secretary ga matamadugi sports inquiry tawki maduda thiengnarakpa reports sing video recording su loraki loinana mafam sing adugi laumi kyana phongdorakibadi kenel asi fautuna salamba uku sing tap sing athuba matamda saba honaba lenga ki puning sing sinbio haraki mejun thadagi lauhon hunba amadi lau singu ki thabak nangnaba sarkarna thabak pangthokpinaba takshilaki CPI na su lenga takshili hairi hena pausna su palakli Tentang ni state si wang mada thokpa pawkhra mayamna thamjaramge Pramod Sawan thangna anirak subo ina ngasi gawa gi chief minister oina wasakre BJP gi senior leader Pramod Sawan thangna na anirak subo gawa gi chief minister oina wasakre wasakpagi thauramadu prime minister Modi yauna BJP gi lusuma kyasu saruk yaki hari handakta pangthokkiba seat nifu laiba gawa Bidhan Sabha gi mikhalda BJP na seat kun fangduna single largest oikibani madugi matungda Pramod Sawan bu Dalasiki legislature group ki lusing khalaba matung ngasi governor na makpo aron mangakpa madi thabak paipi wasak lonki makalone na cabinet minister ni pana masu wasak loki hari single largest oiraba BJP na independent MLA ahum amadi Maharashtra Postak party gi MLA ani na sakotki wasak loraba Pramod Sawan bu prime minister na apian mamadi thakat pafongdoki Handakta pangthokkiba state manga ki mikal Punjab natana atai state mari Manipur UP Uttarakhand Goa BJP na sakar semkibani amaramda MP gi nauna karakpa MLA sing asidagi pro tem speaker na wasak lo wokre hayeng su ayuk pung 13 da makhata na wasakani haina spouse na palaklibani amaramda leba asida hauzik phawbi goina covid vaccine crore samaga marfu humdaga point kun ga teret kapthokre leba asida hauzik phawbi goina covid vaccine dose crore samaga marfugo humdoiga point 27 kapthokre haukiba pung kunga marida leba asi goina nauna positive case lising taraga mari thenaki pungpham asimaktada naba fabagi masing lising taraga nipani hari hauzu phawda leba asi goina naba fabagi recovery rate 98.34 yaure hari amaromnana precaution dose amadi sei taraga ni thuidagi taraga mari phawgi angang singda kapa vaccine gi sangsu singthani oina wongkhale su hari Amaramdana Ukraine amadi Russia ngasi su makhatana wari sanagani Ukraine amadi Russia ngasi su Lebanon na makhatana wari sanagani adumapo hauzik su Russia na military gi base kyare attack tawduna missile kapsin mamadi bomb thadaba leptri hauzu power agency ki pawgi matung ina Russia gi military operation asida general taruk amadi lanmi gi officer sangwarom yauna lanmi lising tarakatre rom sire haidi ngasi Turkey da leba ani na wari sagadori basida lan lepagi wafam na maru oiba oigani su haidi
अमरमदना पाकिस्तान की MP इमरान खान बु मसिंग याम्बा कांगबुना सौगतली हाइबदु ngasi changyeng tawgadori पाकिस्तान की प्राइम मिनिस्टर इमरान खान मसिंग याम्बा कांगबुना सौगतली हाइबा ngasi पार्लियामेंट उत्तुना changyeng tawgadori माकपु मसिंग याम्बा कांगबुना सौगतली हाइबदु प्रेसिडेंट changyeng तौनबु ngasi lepkhibane हाइदि इमरान खान सु माकी changyeng adugi mangoinana fam thadokpa leikidabana ngasi soidanamak no confidence motion adu mayuknagadoribani haina su pausna phungdorakli makasa tharakpoina to paumana general strike houkhre Central Trade Union ga khusamnaduna coordinating body of trade unions Manipur na numit nini sathagadaba national strike ngasidagi houkhre amasum I2 C2 into unions of BSNL Bank employees, LIC, Post Office, AZ, amadi scheme workers na sarugyaduna lebak sin matungna pangtugliba national strike sida Manipur goin tuan independent trade union singa kusamnaduna protest ready irabat bahon gi imphal gi akoibda sakhi loinana Save the Peoples and Save Nation have wakalona sa tharaklibi strike asi lebasi gi lengak pairiba BJP ne hek palakpadagi tuan department singa thabak toriba sinmi singbu privatization on thokpaga loinana pifam thokpa kusuman thakya namsinduna thambagi mayokta sanction bani Manipur sanction gi khongjang sing aduda maru oina I2 ki general secretary su oiriba coordinating body gi L Sutin Kumar convener Khetrimim Santa Manipur longmilup ki president singajina singba miyoi kyan su soryaki atopa pawamana apunbagi saktam amadi ngamkhaida singnarakpada UCM na yenglaga laithokloi Jaichandra Manipur gi apunbagi saktam amadi ngamkhaida singnarakpada United Committee Manipur UCM na yenglaga laithokloi haina UCM gi president Jaichandra konthaujamna phungdokre ngasi lampel pata leba UCM gi office ta pangtokpa pawgi mifam amada Jaichandra konthaujamna wafam asi phungdokhibani magna makha taraduna Manipur ki Chief Minister na Senapati District ki manungsana lairiba Zuko Valley gi lam NCM fawba compromise tawro habisi UCM na thamoi singna thakatba phongdokladuna awang nongpok lamdam na khundariba Mongoloid phuruk khudingma nungsi chanana leinaba UCM na mamangdagi silaga lakli Nagaland da tariba Sema Lotha Aw amasum konjak singna waro bigano maramdi sapuna ban makha satharabadi asam na khundari isilina punsilaga akanba counter bracket makha sathagani kazori gi wathok gi maugi vegetable market inglising ani gitara ga mangada lamphel da fambauki zuko belesi saruk ahum thokpa gyani di Manipur gi lamni masibu kan bhai bisi UCM gi thaudangni Nagaland border gi meter sama sathoklaba Manipur rom da sangsilakliba IRB post asi sabani support thamning libu afamdi national highway da ban tawribasi customary law da yawbra habisini India ki karambi state da customary law da yumfam moiraga lebak ngakpagi sapona Manipur government ka wari sanaba maram sadi sapona Nagaland government ka wari sanagadabani haujik sathariba banasigi waroisindi state government haibadi government to government loishin mana maram sai national highway thingmana yetnariba sigi woroisin furakpa ngamloi masina maram moiraga kanglup masel nungsina da behelakani haibu wafam su phungdoki pawgi miphamaduru UCM gi general secretary NG Deba Mitei finance secretary NG banamadi secretary IPR laishemba lama basu saruk yakhena pausna palakli atopa makhasa tharak poina pawmana lengang na COVID warrior singmu termination tawba thawong yaningdaba utuna protest tawkhre malem gi tamthiraba laisat COVID-19 thingnaba honabada masagi mapunsi kathoktuna miyam gi damak laina asina thingnaba songthurakhiba COVID warrior lising amaga saniga kungani thuibu mathau tawna Manipur lengang na service dagi termination tawre haina thulakhiba order adu all Manipur COVID warriors association na haksina labuga loina order adu kudakta revoke tawbiu haina protest tawkhre Lamoy Khonang Khongda leba COVID Center Association asigi mathau toriba warriors na Manipur lenga ki thawongbo yaningda phungdokhi protest aduga mari lainana association asigi representative Saugaijam Pelikana phungdokhibada COVID laisat kamdawna lakhibagi amadi karamna lusinkhibagi haibidu leba miyamna khangrabo wafamni sibiki dana lalakta lanthingna khiba lanmi singbu la loiraba matamda kauthurakpagi thawong yaningde hairuduna March 13 thokiba service termination order do dead back toroga March 15 da laukthokibadu warrior singi punsibu karisu laitana khanma thawongni laisat manungda Prime Minister Narendra Modi na COVID warrior amadi volunteer singna numit samani thabak tawrabadi regularization tahanbaga loinana reward pigani hana laukthokrabani
ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯔꯤꯋꯥꯔꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ NRHM gi staff singda regularization pi ki thawok leibak thibani hairaduna kyam gai kaksinga madi covid center kya da manipur lengang na anauba staff launana ba tharang tawkiba dusu PN ba phongdok laduna awana kya saruk yaraglaba warrior sing kudong saba pi pham thui manipur lenga ki thawong si minung si yaw da thawong ni hairaduna order du wazar laba singi khalaga handok pi usaiki अतोप पावमन अप्रैल 10 फावगी मनुंग न पिफाम थोको सेनफम पिथोक्त्रबदि लमजिंगबगी मखादा सलाइबो ऑफिसिंग थिंगजिलगनी लमजिंग फाइनेंस की मखाद इन्वेस्टर ओइरिबा मियोय क्याना ngasi एयरपोर्ट रोड लेबा लमजिंग ग्रुप की ऑफिस ता थोमजिंदुन इरांग थोके तरुरे ngahak muknaraba matung all manipur lamjing ba investor group kauba ma semago loinena lakliba april 10 fawgi manungda mari leinaba lamjing bagi managing director yauna authority singna investor singi pifam to senfam sing piraktrabadi lamjing bagi makhara salari ba hospital jewelry cable tv yauna lamjing ba finance ka mari leinaba bank ki thabak sing thingjina ba warep laure haina permission da phongdokre group asigi member amana phongdorakibada hokibasi anirom covid license amara moiraga investor singi pifam tokpa senfam sing pi de duna lakpani hokiba january thada pifam tokpa senfam sing pi ragani haina thajaba thangkrabasu makok thongbu lusingba sing unaba phangdabadagi ngasi fawa investor singna awaba kya mayungna duna lakpani yumgi asina kon kaya sijinagadra khanduna invest toruba miyoi singna awaba kya mayungna badana tana thawong asina anabu henduna miyoi kya laikidaba yaure April 10 फावगी मनुंगदा इन्वेस्टर सिंगदा थाजबसिंग असि मंगलबदी ऑफिस खुदिमक थिंगजननाबु वारेप लौरे सुहाइखि अतोप फावमना चीफ मिनिस्टर न वर्क्स मिनिस्टर उनदुना नुमित चामनिदा पाइखेकदबा थबक थोरमसिंग कि मातांगना खनाख्रे चीफ मिनिस्टर नोंथोंबा बेरेना लुसिंगलिबा लेंगा सिदा नौना वर्क्स मिनिस्टर की फमपुख्रबा गोबिदास कोंथौ जमंग असि चीफ मिनिस्टर ऑफिस ता उनदुना लेंगाना पाइखतकिबा मदि पाइखेकदबा थबक थोरमसिंग मातांगना कुपना वरी सनाख्रे maru oina lengang han khongthang oina pakhana ba lakthokrab numit samani gi manungda pangthoknaba pandam thamliba thabak singi matangna kupna khanaki se minister gi mekedi gi numit samani gi manungda haujik pakhaliba project sing mapung fana loisnana ba amadi haujik ki oiriba project sing yauna matam matam gi weba report matam sana share torona ba khan khari loinana loisang gi weba mari lena ba senior officer sing engineer sing contractor singda matam sana madi mapung fana thabak loisina ba pokta pina ba wafam thamkibaga loinana tuan ba hiram singi matang kupna khanaki hairi haina pausina su phongdorakli tentak na ngasi state su goiriba covid 19 update ma'am na thamjaramge ngasi goiriba positivity rate is 0.4% ni sumnagi miyoi ani khak ngasi nauna covid 19 na positive oiba thengnaraklaga apun boina miyoi samriga marfuga ni thoina nauna covid test tokhi ngasi covid 19 na positive oiba thengnarakhraba miyoi ani si animak bisnupur district ki ni hainasu claim tori duga ngasi covid 19 na positive oiduna laikhidabagi report lakte makha satharak poina to papaw khrana press sticker niyam lana sijinabasing mayokta drive satharagani amzu press ki ming sijinaraga paumina taba miyoi khrana press ki sticker gari kya maru oina for wheeler na sing with naptuna sathok sasin tawduna pausi gi sinphamna thabak toriba asingma paumi sing izat onana ba madi miyam da lan ohona thabak satharakle habigi pau amjuna fangle maduna aranma thawong satharibi sing masa khangdona ba amjuna manipur police ki kusamna duna drive ama satharagani hari ngasi amjugi general secretary case nawbanu kuyek piduna press ta thadorak pasirol sina haidibidi press ki ming sijinaraga paumina taba miyoi khrana gari da press sticker napsindura sathok sasin tawwa asina pausi gi sinpham tawjaribu working journalist singi right amasum responsibility bu phongna singnaba amasum ikaiba pibani haina amjuna lawdaba ngamloi loinana india gi state kharada sigumba thawong sista tharakpadagi police ta complaint tawraba matungda press sticker lana gari da nappa paumina taba miyoi sing police ki drive sathaduna fagat wasulai khrabane hari manipur gumba conflict zone oiriba lamdam asida democracy gi mari suba yumbi ni haina leiriba press pu kanagumba miyoi kharana lan ohananabagi thabak satharakliba thawong si amjuna haksina lawi maramaduna paumina taba miyoi singna press sticker gari da napsindana ba amjuna khangalakli ngasidagi tharaga sayolamagi manungda sticker singadu lauthokpiyo karigumba piribi matamasigi manungda lauthoktrabadi manipur gi director general of police dgp da complaint ama launch toraga logi mating laujaragani loinana amjuna manipur police ka kusamnaraga manipur gi district pumbada drive ama sathaduna gari da press sticker napsinduna paumi saduna satliba sing masa khangdoklaga ain gweba lokhatpam thokpa thabak adu lokhalagani hari
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯤ ꯒꯝꯅꯣꯝ ꯃꯤ ꯍꯥꯠꯇ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ KNFNꯒꯤ ꯈꯗꯔ ꯑꯃ ꯐꯥꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯖꯋꯥꯂꯥꯃꯨꯈꯤ ꯕꯥꯇꯥꯂꯤꯌꯟ ꯑꯃꯗꯤ ꯒꯝꯅꯣꯝ ꯁꯥꯄꯔꯃꯩꯅ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯐꯔꯤꯡꯒꯤ ꯈꯣꯂꯦꯞ ꯚꯤꯂꯦꯖ ꯃꯌꯥꯗ ꯂꯩꯕ ꯃꯦꯀꯥꯅꯤꯀꯦꯜ ꯋꯥꯔꯛꯁꯣꯞ ꯑꯃꯗꯒꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯦꯟ KNFNꯒꯤ ꯀꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯀꯗꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯠꯀꯤ ꯊꯥꯡ ꯀꯤꯞꯖꯦꯟ ꯑꯦꯂꯥꯏꯁ ꯊꯥꯡꯕꯣꯏ ꯑꯦꯂꯥꯏꯁ ꯔꯟꯖꯤꯠ ꯆꯩ 38 ꯀꯧꯏ ꯗꯝꯗꯩꯗꯒꯤꯅꯤ ꯃꯤꯑꯣꯏꯁꯤ KNFNꯒꯤ ꯑꯦꯔꯤꯌꯥ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤ ꯃꯃꯥꯡ ꯆꯍꯤ ꯏꯪ 2022ꯒꯤ ꯑꯣꯛꯇꯣꯕꯔ 12ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯕꯤ ꯒꯝꯅꯣꯝ ꯈꯨꯜꯂ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ KNFꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯁꯦꯜ ꯈꯔ ꯐꯪꯂꯦ ꯃꯤꯑꯣꯏꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯒꯦꯝꯅꯣꯝ ꯁꯄꯔꯃꯦꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 12ꯗ ꯊꯣꯛꯈꯤꯕ ꯒꯦꯝꯅꯣꯝ ꯃꯤ ꯍꯥꯠꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯦꯔꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗ ₹5,00,000ꯒꯤ ꯔꯤꯋꯥꯔꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯒꯦꯝꯅꯣꯝꯒꯤ ꯃꯤꯍꯥꯠ ꯑꯗꯨ KNFN ꯁꯦꯟꯅꯩ ꯍꯥꯏꯕꯁꯨ ꯄꯨꯂꯤꯁꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ BDF ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ₹1.5 ꯀꯤ ꯇꯦꯡꯕꯥꯡ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ BDF ꯄꯔꯁꯣꯅꯦꯜ ꯍꯥꯎꯕꯤꯖꯝ ꯀꯤꯔꯟ ꯀꯨꯃꯥꯔ BDF ꯅꯝꯕꯔ 0915143ꯗ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ BDF ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯡꯕꯥꯡ ꯁꯦꯟꯐꯝ ꯑꯣꯏꯅ ₹1.5 ꯀꯤ ꯁꯦꯟꯐꯝ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ BDF ꯄꯔꯁꯣꯅꯦꯜ ꯍꯥꯎꯕꯤꯖꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯑꯄꯣꯛꯄ ꯍꯩꯁ ꯒꯤꯔꯥꯅꯤ ꯁꯤꯡꯍ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯌꯨꯝꯗ ꯏꯝꯐꯥꯜ ꯏꯁ BDF ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯇꯨꯅ ꯁꯦꯟꯐꯝ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤ ꯂꯣꯏꯅꯅ BDF ꯑꯣꯏꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯝꯕ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯒꯤ ꯁꯦꯜ ꯌꯥꯎꯅ ꯍꯤꯔꯣꯏ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯏꯝꯐꯥꯜ ꯋꯦꯁ CDO ꯇꯤꯝꯅ ꯐꯥꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯈꯣꯡꯖꯪ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯆꯠꯊꯔꯛꯄ ꯗ꯭ꯔꯥꯏꯚꯀꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯁꯦꯜ ꯌꯥꯎꯅ ꯌꯥꯝꯂꯕ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯀꯩꯁꯥꯝꯄꯥꯠ ꯈꯣꯏꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯀꯩꯁꯥꯝꯄꯥꯠ ꯈꯣꯏꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯑꯦꯟ ꯑꯖꯩ ꯆꯩ 23 ꯀꯧꯏ ꯃꯥ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ BA 3ꯁꯨꯕ ꯁꯦꯃꯤꯁꯇꯔꯗ ꯃꯍꯩ ꯇꯝꯂꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯁꯥꯄꯣꯟ ꯀꯦꯞ 2ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 25 ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯏꯜ 63ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 43 ꯁꯦꯜ ꯑꯣꯏꯅ ₹63,910 ꯃꯣꯕꯥꯏꯜ ꯐꯣꯟ 12 ꯑꯍꯥꯡꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯏꯜ 208 ꯑꯥꯙꯥꯔ ꯀꯥꯔꯗ ꯂꯣꯏꯅꯅ ꯚꯣꯇꯔ ID ꯀꯥꯔꯗꯁꯨ ꯐꯒꯠꯂꯦ ꯍꯥꯏꯗꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯋꯥꯡꯄꯣꯡ ꯆꯠꯊꯕꯗ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯊꯥ 9 ꯂꯣꯝꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯉꯣꯟꯗꯒꯤ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2022ꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯌꯥꯝ ꯄꯤꯊꯣꯛꯂꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤ